JIRIBAM da LEIBA Hepatitis na Naraba Shing Imphalda TANA Laklaga viral load test Tounaba Amadi Hidak LOUNABA HOTNABADA Awaba kaya Mayoknari SHENTHOK LEITABA mi singe OINADI JIRIBAM da Hepatitis LAIYENG PAIKHATPA NGAMDABAGI PHIVAM AMADA LEIRI Iramasada matangda TOMTV staff reporter YAIFABA MAITEI JIRIBAM amasong video journalist live from ibungodagi akanaba pautama lauminasi Komja lisingani kuntra faubagi manungda malemgi leimaidagi hepatitis leina maru fangna muthatkani haina thamliba pandamase JIRIBAMgi oinadi mami samlapagum tawri JIRIBAM khakta natana state asigi tongan mafam kharadasu hepatitis ki layeng chathabada khodom chadaba kaya mayoknabagi report leitaba nate adubu JIRIBAM dagi IMPHAL fauba hidak loba chatpa madi viral load loba chatpagi sel leitaduna leina asi losinba fauba yaunari hairi Masina Laina asi sandoraknabagi achauba maram amasu oirapa yai JIRIBAM gi hojik oiriba PHIVAM asi National Viral Hepatitis Control Program gi pandamgadi pura onnatenabani JIRIBAM da hojik leiriba 50 bedded hospital asidasu hepatitis laina gi poster macha amakhak faglang da thelhoba natra laina asi gi matang da thoidokpa khodong chaba mata pibu ude Lakliba wafamdi Chauraba district asida program asigi saktam kadai da chakhrabagi habisne adu tokningbagi asida lagrega test toro adu matungda hepatitis B C le OSD sidagi chare Imphalda challo Impphal challega general hospital da ai thire chatpani anaba du kibagi ayo tare paisa ju yam tinge hojik 18-19 lakh maya ting si NGO da ai mari mangara haikre sida leihan na balida to si ai chatpadu yam ware sida ai service le chatpadu yam dera le ai haibi bani moina su to si budi haire do hojik Pau kaisu pau leitre kutong sa de ba paisa sinine sa satpa khotpa hotel bahara ko paisa yam tinge hanadi mumbai pi de bagi ai tha khuding chatpani lakani hairega ai tha khuding chatpani adu bol jawderga upai leite bagi expiry date loiram dai du pire moina adu loina chadre expiry date loiram dai du charega kan roya tangkhai muk de hundok pani hepatitis leiba mi su lei jirida chatpangam de ba mi yam leibani tolok khara chabagi chatpawa ngambawa JIRIBAM district ki 50 bedded hospital da hangdokliba OST center asida lakpa client khodingmak mathau taba test sing tawi hairi maru oina high risk singda naganba leina sing test tawbagi khodong chabasu piri adubu treatment ki wafam lakpadadi pambai leitabagi PHIVAM amada lehori data amagi matung inna OST center asida lakpa client masingi chada kuntradi hepatitis B natraga C positive oiri Masigi manungda hepatitis B positive oibagi changna khara nemli hiram masigi matangda OST Center District Hospital JIRIBAM gi data manager ilangbam hirojit na hai manpower yamna watpana marap oiraga paikhatningba thabak kaya leirabasu paikhatpa ngamdana leiri hepatitis test tawbada positive oiraba kaya viral load test tawnaba jenims refer tawrabasu chattaba masingna hena yami Asigumba khudong chadaba kaya asi kokhanaba lenga ki chapchaba thorang ama paikhatlabadi pumnamaki oina yaifaba oigani haina mahakna phongdokhi IST kitang charaga no phagada nate magi suffer ke gadudi phagibe aduga anawda horagadi upai leite my family ju sangdorakani ama hepsi heavy sanokoi jang di ado ai khona yarangai family di kauraga wari san magi client khakta la han family ge su gyan ta halaga si lei hai adu chatpa ngamdabana ayaman Impphal adu hojikti Silchar medical college adu hepsi gi kanu la e mogi treatment gi la e di haire ko model treatment center ko adu su moi Silchar chatpa se khangde akoi di chatloi ne di piri bade adu client pesa sel nung khudong chadragadi upai akoina pressure piru ya ponte ko ni viral load test to bujini am problem ga gi test se positive oi di khangani na positive test gi di khangani to hidak pi bi su moina viral load test awrani phala loin thai ba thaba de do chatpadi yam chatte mi ja yam na National Viral Hepatitis Control Program gi oina district asigi pair supporter Kekrembam Dhamendra na TOMTV da hai district asi border district oiba maramna leina asi naba mi gi masing ising chawgum hengalakli Hojik JIRIBAM da oiriba PHIVAM asi yenglagadi national gi oina paikhaliba khongthang asi mai pakpada yamna wana thokani project asi mai pakhan gi hairabadi program asi hena pakthok chawthok hanba mathau tai hainasu mahakna makha takhi
ꯍꯧꯖꯤꯛ ꯖꯤꯔꯤꯗꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯌꯦꯡꯉꯨꯔꯒꯗꯤ ꯃꯥꯏ ꯁꯨꯡꯄꯥꯛ ꯄꯥꯛꯑꯣꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ ꯒꯣꯔꯃꯦꯟꯅꯁꯨ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯦꯁꯅꯦꯜ ꯚꯥꯏꯔꯦꯜ ꯍꯦꯄꯥꯇꯥꯏꯇꯤꯁ ꯀꯟꯇ꯭ꯔꯣꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯖꯤꯔꯤꯕꯥꯝꯗ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯍꯟꯅꯤꯡꯉꯤ ꯃꯤꯠꯌꯦꯡ ꯆꯪꯁꯤꯜꯍꯟꯅꯤꯡꯉꯤ ꯈꯔꯇꯅꯤ ꯇ꯭ꯔꯤꯠꯃꯦꯟ ꯐꯪꯈꯤꯕ ꯑꯇꯩꯗꯤ ꯁ꯭ꯇꯤꯜ ꯇ꯭ꯔꯤꯠꯃꯦꯟ ꯐꯪꯗꯅ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯑꯥꯏꯗꯤꯌꯦꯜ ꯀꯝꯃꯨꯅꯤꯇꯤꯗꯒꯤ ꯊꯣꯔꯛꯄ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯏꯟ ꯉꯥꯛꯇꯁꯦ ꯂꯣꯏꯅꯃꯛ ꯃꯣꯔ ꯗꯦꯟ 80% ꯂꯣꯏꯅꯃꯛ ꯍꯦꯄꯥꯇꯥꯏꯇꯤꯁ ꯁꯤ ꯂꯣꯏꯅ ꯅꯥꯏ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯀꯝꯃꯨꯅꯤꯇꯤ ꯕꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕꯁꯤꯗ ꯑꯌꯥꯝꯕꯅ 10 ꯇꯧꯕꯗ 3 ꯐꯪꯕ 3 ꯐꯪꯕ ꯑꯗꯨꯃꯥꯏꯅ ꯑꯌꯥꯝꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡ ꯑꯥꯏꯗꯤꯌꯦꯜ ꯀꯝꯃꯨꯅꯤꯇꯤꯗꯒꯤ ꯂꯣꯏꯅ ꯁꯤꯁꯦ ꯂꯣꯏ ꯌꯥꯎꯋꯦ ꯑꯗꯨ ꯅꯠꯇꯕ ꯗꯦꯟ ꯀꯝꯃꯨꯅꯤꯇꯤꯁꯨ ꯂꯩ ꯁ꯭ꯇꯦꯠꯀꯤ ꯅꯣꯗꯦꯜ ꯑꯣꯐꯤꯁꯥꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ 50 ꯕꯦꯗꯦꯗ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯍꯤꯗꯥꯛ ꯄꯤꯖꯕ ꯍꯧꯅꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯍꯧꯔꯁꯤ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯒꯤ CMOꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯣꯗꯦꯜ ꯑꯣꯐꯤꯁꯥꯔ ꯑꯃ ꯁꯦꯂꯦꯛ ꯇꯧꯔꯒ ꯑꯥꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯁꯤꯗ ꯂꯩꯇ꯭ꯔꯤꯕ ꯚꯥꯏꯔꯦꯜ ꯂꯣꯗ ꯇꯧꯗꯕ ꯚꯥꯏꯔꯦꯜ ꯂꯣꯗ ꯇꯧꯕꯒꯤ ꯃꯦꯆꯤꯟ ꯂꯩꯇ꯭ꯔꯤꯕ ꯍꯧꯖꯤꯛꯀꯤ ꯖꯤꯔꯤꯕꯥꯝꯗ ꯃꯔꯨꯑꯣꯏꯅ ꯍꯤꯗꯥꯛ ꯆꯥꯕ ꯌꯥꯗ꯭ꯔꯤꯁꯦ ꯚꯥꯏꯔꯦꯜ ꯂꯣꯗ ꯇꯧꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯕ ꯌꯥꯗꯕꯅꯤꯅ ꯍꯥꯏꯔꯤꯕ ꯅꯣꯗꯦꯜ ꯑꯣꯐꯤꯁꯥꯔꯗꯨ ꯇ꯭ꯔꯦꯅꯤꯡꯁꯦ ꯄꯤꯁꯜꯂꯒ ꯑꯩꯈꯣꯏ ꯚꯥꯏꯔꯦꯜ ꯂꯣꯗꯁꯤꯗ ꯃꯦꯆꯤꯟꯁꯦ ꯈꯤꯜꯂꯒ ꯍꯤꯗꯥꯛꯁꯦ ꯀꯟꯇꯤꯅ꯭ꯌꯨꯑꯦꯁꯟ ꯑꯗꯨꯝ ꯍꯧꯕ ꯌꯥꯅꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯐꯥꯎꯗꯤ ꯂꯩꯔꯕꯅꯦꯕ ꯑꯗꯨꯕꯨ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ CMOꯁꯤꯅ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯈꯟꯕꯤꯔꯒꯗꯤ ꯃꯥꯅ ꯈꯤꯇꯪ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯕꯤꯔꯒꯗꯤ ꯑꯊꯨꯕꯤꯗ ꯋꯤꯗꯤꯟ ꯁꯤꯒꯤ ꯏꯌꯥꯔꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯖꯤꯔꯤꯕꯥꯝꯗ ꯍꯤꯗꯥꯛꯁꯦ ꯆꯥꯕ ꯍꯧꯕ ꯌꯥꯔꯅꯦꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯗꯨꯝ ꯂꯩ